damakta SS Entertainment na puduna lakjari Ningol Khonjel. Ningol Khonjel final round da pumnamakpu taram na okjari. Contestant number 205 Nongthombam Bidyarani. Saisakpi asigi Janghon Biningol Khanabagi damakta Thawai Leirang 205 haiba code asi ibiramduna amadi saisakpi asina sakliva isai asi mapung fana tabiraba matung adongi thamoida kari faubage haibadu wahai pareng oina ibiram
sakpi asibu pukning thogatpiba oina like comment share amamamta tawbiramduna vote asi thadhabiramu pumna mapu khuyumjani